All Manipur Health Services Doctor Association na ngasidagi hawraga tuwan-tuwamba government hospital sing primary health centers sing community health centers sing thingin khibadagi atoba awawa mayong ngare maruina tuwan-tuwamba district sing Jiribam Senapati Thoubal adu atay leiriba mafum singda leiriba district hospital amadi primary health centers sing thingin khiba asina anaba yengba lakpa miyo singna choba mayong ngare Hiramsi matangda All Manipur Health Services Doctor Association ki Secretary Loli Pauna Pungdorakpada changsinba khongjang asi maruina mkhuna taliba demand nipan asi phangbiu phawda handoklo haibo hom thamlakni hojik se aina round tawraga chapase hojik akhuige sekmai CSC community health center da shu adum tawkhre aduga modpung tawkhre aduga hojik sapramana tawre aduga hojik akhuige kalapahar tawre kambopi tawre Thanapati tawre Tamilong tawre aduga hojik Chortampur tawkhre aduga hojik gi basi kho kino Imphal Valley da jo ani ama ani gumdi tawre haina hoji aingoda pawda ai nati praja khuibu wahan ba hebasi prime minister na poor families bu wahaning de haina haibu gumna ai khui association su mi tapaya daba lairu bam missing bu hospital private hospital da tapaya daba sida da tapaya daba ras polio medicity da tapaya daba jingdi gina tapasi paisa kaya tinggi ni habisa kuju khangeko oira ga su government na ai khui ki demand si genuine way tebina da putokni na khui ki pigini haina kaya rak assurance piraga commitment piraga tawra wasu project si neglected oira ga thausa da ba hebi ki da mada khui saubina miyama bu service tawba hebasi service khata natene akhui ki welfare well-being haibasa ama leidina adu welfare well-being du natana akhui ki cha gnu ising su thaknu adu ga na khui promotion su ka gnu adu ga ni na phamba khudung chaba adu su lagunu haibu de akhui yaning ba imam phangde phoba dum tawni